ꯕꯖꯥꯔꯗꯒꯤꯅꯦ ꯑꯩ ꯏꯝꯐꯥꯜ ꯀꯩꯁꯥꯝꯄꯥꯠ ꯀꯦꯐꯦꯗꯒꯤ ꯊꯕꯛ ꯇꯧꯔ ꯂꯩꯕ ꯀꯤꯆꯟꯗꯒꯤ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯅ ꯑꯩꯁꯦ ꯑꯗꯩ ꯑꯩꯈꯣꯏ ꯃꯤ ꯑꯍꯨꯝ ꯂꯩꯃꯤꯟꯅꯩꯁꯦ ꯑꯗꯩ ꯑꯩꯈꯣꯏꯗ ꯋꯦꯇꯔ ꯑꯣꯏꯅ ꯅꯨꯄꯤ ꯑꯃ ꯂꯩ ꯑꯗꯣ ꯆꯤꯟꯇꯥ ꯀꯧꯕ ꯃꯃꯤꯡꯁꯤꯗꯤ ꯑꯗꯩ ꯃꯥꯁꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯐꯩ ꯈꯣꯏ ꯇꯧꯔꯒ ꯑꯗꯨꯝ ꯋꯦꯇꯔ ꯁꯥꯔ ꯂꯩ ꯑꯗꯨꯗ ꯐꯩ ꯈꯣꯏ ꯇꯧꯕꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯅꯨꯄꯥꯁꯤꯗ ꯐꯣꯟ ꯇꯧꯔꯒ ꯋꯥꯔꯤꯗ ꯁꯥꯕ ꯑꯗꯣ ꯑꯩꯅꯗꯤ ꯇꯥꯁꯤꯕꯥꯟꯁꯦ ꯑꯩꯅ ꯀꯣꯏꯔꯅꯤ ꯈꯣꯠꯂꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯏꯖꯤꯂꯦꯟꯅ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯍꯦꯛ ꯁꯥꯎꯈ꯭ꯔꯦ ꯃꯥꯅ ꯑꯩꯅ ꯐꯩ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯋꯥꯈꯜ ꯂꯥꯟ ꯇꯧꯔꯒ ꯃꯥ ꯁꯥꯎꯈ꯭ꯔꯦ ꯁꯥꯎꯈꯤꯕꯗꯒꯤ ꯃꯥꯁꯦ ꯃꯥꯒꯤ ꯃꯌꯥꯝꯕꯁꯤꯡꯗ ꯐꯣꯟ ꯂꯥꯡ ꯇꯧꯔꯒ ꯋꯥꯀꯠꯈ꯭ꯔꯦ ꯑꯔꯥꯝꯕꯥꯏꯂꯥꯡꯗ ꯑꯗꯩ ꯋꯥꯀꯠꯂꯀꯥꯟꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯃꯄꯨ ꯀꯦꯐꯦ ꯃꯄꯨꯁꯤꯗ ꯂꯤꯁꯥꯟꯁꯤꯗ ꯃꯥꯒꯤ ꯅꯝꯕꯔꯁꯦ ꯄꯤꯊꯣꯛꯑꯀꯥꯟꯗ ꯑꯔꯥꯝꯕꯥꯏꯁꯤꯅ ꯂꯤꯁꯥꯟꯗ ꯐꯣꯟ ꯎꯁꯜꯂꯀꯥꯟꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯑꯃ ꯍꯥꯏꯔꯛꯑꯦ ꯅꯪ ꯑꯔꯥꯝꯕꯥꯏ ꯀꯧꯈꯠꯂꯦꯅ ꯍꯦꯡꯒꯥꯡ ꯌꯨꯅꯤꯠꯇ ꯆꯠꯂꯣꯅ ꯄꯨꯡ 5ꯗ ꯆꯠꯂꯣꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯩꯅꯗꯤ ꯀꯩꯝ ꯂꯥꯟꯅ ꯀꯩꯝ ꯍꯥꯏꯈꯤꯕ ꯂꯩꯇꯕꯅꯤꯅ ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯍꯪꯉꯦ ꯑꯗꯣ ꯆꯠꯂꯣ ꯈꯣꯠꯂꯣ ꯋꯦꯇꯔ ꯁꯥꯔ ꯈꯣꯠꯂꯣ ꯍꯜꯂꯣ ꯈꯣꯠꯂꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯂꯣ ꯍꯥꯏꯔꯝꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯃꯤꯟꯅ ꯍꯥꯏꯔꯝꯃꯦ ꯂꯤꯁꯥꯟꯁꯤꯅ ꯆꯠꯃꯤꯟꯅ ꯍꯥꯏꯔꯝꯕꯗꯒꯤ ꯃꯥꯗꯤ ꯂꯤꯁꯥꯟꯁꯤꯗꯤ ꯃꯥꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯗꯤ ꯑꯥꯗ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯆꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯈꯨꯝꯃꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯈꯨꯝꯃꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯑꯗꯩ ꯖꯤꯅꯤꯇꯥ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯕꯁꯤꯗꯒꯤ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯕꯗꯒꯤ ꯌꯧꯔꯦ ꯃꯐꯝ ꯌꯧꯔꯀꯥꯟꯗ ꯋꯥ ꯂꯥꯡ ꯑꯗꯨꯝ ꯍꯪꯉꯦ ꯑꯩꯈꯣꯏ ꯄꯥꯡꯒꯟ ꯅꯨꯄꯤ ꯀꯣꯏꯕ ꯈꯣꯠꯄ ꯑꯗꯨꯗ ꯌꯥꯗꯕ ꯈꯣꯠꯇꯕ ꯃꯩꯇꯩ ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯗꯕ ꯈꯣꯠꯇꯕ ꯍꯪꯉꯦ ꯑꯩꯒ ꯖꯤꯅꯤꯇꯥ ꯀꯩꯝꯇ ꯀꯣꯏꯗꯦ ꯈꯣꯠꯇꯦ ꯍꯥꯏꯕꯁꯨ ꯃꯣꯏ ꯀꯩꯝ ꯇꯥꯕꯤꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯐꯨꯕ ꯆꯩꯕ ꯑꯗꯨꯝ ꯇꯧꯔꯦ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯐꯥꯔ ꯄꯨꯜꯂꯒ ꯐꯨꯕ ꯆꯩꯕ ꯂꯣꯏꯔꯀꯥꯟꯗ ꯑꯍꯥꯟꯕꯗ ꯃꯣꯏꯅ ꯗꯥ ꯀꯣꯔꯣꯉꯥꯟꯕꯅ ꯑꯔꯥꯝꯕꯥꯏꯒꯤ ꯂꯤꯗꯔ ꯗꯥ ꯀꯣꯔꯣꯉꯥꯟꯕꯅ ꯑꯩꯉꯣꯟꯗ ꯈꯣꯡ ꯈꯨꯠꯁꯤ ꯑꯗꯨꯝ ꯐꯖꯜꯂꯒ ꯆꯨꯞꯄꯤꯅꯁꯦ ꯊꯤꯜꯂ ꯈꯣꯠꯂꯒ ꯑꯩꯉꯣꯟꯗ ꯅꯣꯏ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯃꯁꯖꯤꯗꯇ ꯅꯃꯥꯖ ꯑꯃ ꯆꯪꯕ ꯀꯥꯟꯗ ꯅꯣꯏ ꯏꯃꯥꯝꯅ ꯅꯣꯏꯒꯤ ꯃꯔꯨꯕꯤꯅ ꯃꯩꯇꯩ ꯅꯨꯄꯤ ꯂꯧꯔꯒ ꯀꯣꯏꯁꯜꯂꯒ ꯄꯥꯡꯒꯜ ꯁꯟꯗꯣꯛꯍꯟꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯍꯜꯂꯦ ꯑꯗꯣ ꯃꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯨꯝ ꯊꯥꯒꯠꯂꯦ ꯁꯤ ꯑꯔꯥꯝꯕꯅꯤ ꯑꯩꯉꯣꯟꯗ ꯗꯥ ꯀꯣꯔꯣꯉꯥꯟꯕꯅ ꯑꯩꯉꯣꯟꯗ ꯅꯝꯐꯨꯗ ꯍꯤꯡꯁꯥ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯍꯟꯕꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯛꯁꯥꯁꯤꯁꯨ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯐꯥꯖꯤꯜꯂꯒ ꯑꯩꯉꯣꯟꯗ ꯄꯤꯖꯩ ꯑꯩꯅ ꯆꯥꯕ ꯑꯣꯛꯁꯥꯗꯨꯅꯤ ꯁꯤꯁꯦ ꯑꯩꯅ ꯇꯨꯃꯤꯟꯅ ꯁꯤ ꯂꯧꯊꯣꯛꯑꯒ ꯐꯨꯔꯤꯁꯦ ꯊꯥꯕ ꯊꯝꯍꯧꯕꯅꯦ ꯃꯣꯏꯅ ꯁꯤꯁꯤꯗ ꯑꯩꯉꯣꯟꯗ ꯅꯝꯐꯨꯗꯕ ꯃꯇꯨꯡ 3-4 ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯅꯝꯁꯤꯜꯂ ꯏꯟꯁꯤꯜꯂꯦ ꯑꯗꯨꯒ ꯃꯣꯏ ꯃꯩꯇꯩ ꯐꯨꯔꯨꯞꯁꯤꯗ ꯃꯨꯠꯊꯠꯅꯉꯥꯏ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯏ ꯑꯩꯅ ꯀꯩꯒꯤꯅꯣ ꯍꯪꯕ ꯀꯥꯟꯗ ꯅꯣꯏꯅ ꯅꯝꯕꯔ 4 ꯌꯣꯜꯂ ꯈꯣꯠꯂꯒ ꯗ꯭ꯔꯒ ꯂꯥꯡ ꯌꯣꯜꯂꯒ ꯅꯣꯏꯅ ꯃꯩꯇꯩꯁꯤꯡꯁꯤ ꯄꯤꯖ ꯈꯣꯠꯆꯔꯨ ꯃꯩꯇꯩꯁꯤꯡꯁꯤ ꯂꯣꯏꯅ ꯃꯥꯡꯅꯉꯥꯏꯒꯤ ꯁꯤꯅꯉꯥꯏ ꯂꯣꯏꯅ ꯇꯧꯋꯤ ꯈꯣꯠꯂꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏ